ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥ ꯊꯣꯛꯁꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯆꯕ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯐꯧꯒꯤ ꯃꯇꯥꯡ ꯀꯥꯕꯤ ꯂꯩꯅꯥ, ꯕꯀꯥꯅ ꯑꯃꯗꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ꯫ ꯐꯧꯒꯤ ꯃꯇꯥꯡ ꯀꯥꯕꯤ ꯂꯩꯅꯥ ꯕꯀꯥꯅ ꯃꯃꯥꯡꯉꯩꯗ ꯀꯌꯥ ꯃꯔꯨ ꯑꯣꯏꯔꯝꯗꯕ ꯐꯧꯒꯤ ꯃꯇꯥꯡ ꯀꯥꯕꯤ ꯂꯩꯅꯥ ꯍꯧꯈꯤꯕ ꯆꯍꯤꯗ ꯂꯝꯗꯝꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯃꯇꯥꯡ ꯀꯥꯕꯤ ꯂꯩꯅꯥꯅ ꯄꯥꯝꯕꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯕꯒꯤ ꯃꯊꯛꯇ ꯄꯥꯝꯕꯤꯒꯤ ꯁꯥꯍꯧ ꯃꯥꯟꯅꯍꯟꯗꯕꯁꯤꯅ ꯂꯧꯐꯝꯗꯨꯗꯒꯤ ꯑꯐꯕ ꯑꯁꯦꯡꯕ ꯖꯥꯠ ꯁꯦꯡꯕ ꯐꯧꯗꯤ ꯂꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯩ꯫ ꯂꯩꯅꯥꯅ ꯃꯥꯡꯍꯟꯕꯒꯤ ꯃꯊꯛꯇ ꯂꯩꯅꯥꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯂꯩꯅꯥ ꯑꯁꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯣꯛꯄ ꯇꯉꯥꯏꯐꯗꯦ꯫ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯐꯧ ꯄꯥꯝꯕꯤꯅ ꯃꯌꯥꯝꯗꯨꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯪꯆꯥꯎ ꯆꯥꯎꯈꯠꯂꯛꯏ꯫ ꯈꯔ ꯂꯩꯔꯒ ꯈꯨꯏꯊꯗꯨꯅ ꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯅꯥ ꯑꯁꯤꯕꯨ ꯑꯄꯪꯕ ꯆꯥꯔꯥ ꯖꯄꯥꯟ ꯂꯣꯟꯗ ꯕꯀꯥꯅ ꯍꯥꯏꯅ ꯈꯪꯅꯩ꯫ ꯂꯩꯅꯥ ꯑꯁꯤ ꯐꯨꯖꯦꯔꯤꯌꯝ ꯃꯣꯅꯤꯂꯤꯐꯣꯃꯤ ꯍꯥꯏꯕ ꯀꯣꯛꯐꯥꯏ ꯆꯨꯖꯥꯅ ꯊꯣꯛꯍꯜꯂꯛꯏ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤꯡꯗꯤ ꯂꯧꯍꯣꯟ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯏꯁꯤꯡ ꯂꯩꯕ ꯃꯐꯝꯗꯒꯤ ꯏꯁꯤꯡ ꯇꯨꯡꯗꯕ ꯃꯐꯝꯗꯅ ꯍꯦꯟꯅ ꯂꯩꯅꯥ ꯑꯁꯤ ꯇꯥꯏ꯫ ꯃꯌꯣꯟ ꯊꯤꯡꯒꯠꯂꯛꯄ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯃꯔꯨ ꯍꯥꯏꯕꯗꯤ ꯐꯧꯗꯤꯗꯨꯗ ꯉꯥꯡꯂꯩꯅꯕ ꯅꯠꯇ꯭ꯔꯒ ꯑꯉꯧꯕ ꯃꯆꯨꯒꯤ ꯀꯣꯛꯐꯥꯏꯁꯤꯡ ꯍꯥꯏꯒꯠꯂꯛꯇꯨꯅ ꯍꯥꯠꯄ ꯎꯒꯅꯤ꯫ ꯑꯗꯨꯒ ꯅꯥꯔꯕ ꯄꯥꯝꯕꯤꯁꯤꯡꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯈꯠꯂꯛꯏ꯫ ꯄꯥꯝꯕꯤꯗꯨ ꯅꯥꯄꯨ ꯆꯪꯂꯞ ꯇꯧꯅ ꯃꯇꯦꯛ ꯀꯥꯅ ꯁꯥꯡꯅ ꯏꯟꯈꯠꯂꯛꯏ ꯑꯃꯁꯨꯡ ꯀꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯁꯤ꯫ ꯂꯤꯡꯊꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯄꯥꯝꯕꯤ ꯈꯔꯗꯤ ꯃꯊꯛꯀꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯎꯠꯂꯛꯏ꯫ ꯃꯇꯥꯡꯁꯤꯡ ꯑꯗꯨ ꯃꯔꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯁꯥꯡꯕ ꯑꯋꯥꯡꯕ ꯄꯥꯝꯕꯤꯁꯤꯡꯁꯤꯅ ꯃꯄꯥꯟ ꯁꯥꯠꯄꯒꯤ ꯇꯥꯡꯀꯛ ꯌꯧꯕ ꯉꯝꯗꯅ ꯁꯤꯈꯤ꯫ ꯍꯤꯡꯍꯧꯔꯤꯕꯁꯤꯡꯗꯨꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯉꯟꯅ ꯃꯄꯥꯟ ꯁꯥꯏ ꯑꯗꯨꯕꯨ ꯃꯍꯩ ꯌꯥꯟꯕ ꯉꯝꯗꯦ꯫ ꯈꯨꯏꯊꯔꯕ ꯅꯠꯇ꯭ꯔꯒ ꯂꯤꯔꯕ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯉꯥꯡꯂꯩꯅꯅ ꯉꯧꯕ ꯄꯥꯎꯗꯔꯒꯨꯝꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯁꯤꯗ ꯀꯣꯛꯐꯥꯏ ꯆꯨꯖꯥ ꯑꯁꯤꯒꯤ ꯃꯔꯨ ꯀꯣꯅꯤꯗꯤꯌꯥ ꯃꯤꯂꯤꯌꯟ ꯀꯌꯥ ꯌꯥꯎꯏ꯫ ꯀꯔꯝꯅ ꯄꯥꯝꯕꯤꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯍꯜꯂꯤꯕꯅꯣ ꯑꯃꯁꯨꯡ ꯈꯪꯍꯧꯗꯅ ꯈꯨꯏꯊꯍꯜꯂꯤꯕꯅꯣ? ꯅꯥꯔꯕ ꯐꯧ ꯄꯥꯝꯕꯤꯗꯨꯗ ꯂꯩꯅꯥ ꯊꯣꯛꯍꯜꯂꯤꯕ ꯀꯣꯛꯐꯥꯏ ꯃꯈꯜ ꯑꯁꯤꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯅꯤ ꯄꯨꯊꯣꯛꯏ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯖꯤꯕꯦꯔꯦꯂꯤꯛ ꯑꯦꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯄꯥꯝꯕꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯈꯠꯍꯟꯕ ꯉꯝꯕ ꯄꯥꯝꯕꯤꯒꯤ ꯍꯣꯔꯃꯣꯟꯅꯤ꯫ ꯃꯁꯤꯅ ꯄꯥꯝꯕꯤꯕꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯍꯜꯂꯤ꯫ ꯃꯇꯨꯡꯗ ꯐ꯭ꯌꯨꯖꯦꯔꯤꯛ ꯑꯦꯁꯤꯗ ꯁꯨꯡꯗꯨꯅ ꯄꯥꯝꯕꯤꯕꯨ ꯈꯨꯏꯍꯜꯂꯤ, ꯁꯤꯍꯜꯂꯤ꯫ ꯂꯩꯅꯥ ꯑꯁꯤ ꯂꯧꯕꯨꯛꯇ ꯍꯟꯅ ꯍꯟꯅ ꯎꯕꯒꯤ ꯃꯔꯝ: ꯂꯩꯅꯥ ꯑꯁꯤ ꯐꯧꯗꯤꯗ ꯂꯣꯏꯅꯔꯛꯄ ꯆꯦꯟꯅꯔꯛꯄ ꯂꯩꯅꯥꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯀꯣꯛꯐꯥꯏ ꯆꯨꯖꯥ ꯑꯁꯤꯅ ꯐꯧꯗꯤꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯑꯅꯤꯃꯛꯇ ꯄꯛꯂꯛꯄ ꯉꯝꯃꯤ꯫ ꯀꯣꯛꯐꯥꯏ ꯆꯨꯖꯥ ꯑꯁꯤꯒꯤ ꯃꯔꯨ ꯀꯣꯅꯤꯗꯤꯌꯥꯁꯤꯡ ꯅꯨꯡꯁꯤꯠꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯐꯧ ꯃꯔꯨꯗ ꯍꯥꯏꯕꯗꯤ ꯐꯧꯗꯤꯗ ꯅꯞꯍꯜꯂꯤ꯫ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯠꯅ ꯁꯣꯐꯔ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯐꯧ ꯃꯄꯥꯟ ꯁꯥꯠꯄ ꯃꯇꯝꯗ ꯃꯄꯥꯜꯗ ꯅꯞꯍꯜꯂꯤ꯫ ꯃꯐꯝꯗꯨꯗ ꯀꯣꯛꯐꯥꯏ ꯆꯨꯖꯥ ꯑꯁꯤꯅ ꯃꯇꯣꯟ ꯊꯣꯛꯇꯨꯅ ꯐꯧꯗꯤ ꯑꯣꯏꯒꯗꯧꯔꯤꯕ ꯐꯧꯗꯨꯗ ꯌꯥꯎꯁꯤꯟꯈꯤ, ꯃꯊꯤ ꯐꯣꯡꯗꯅ ꯂꯩꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯀꯨꯝꯗ ꯑꯁꯤꯒꯨꯝꯕ ꯐꯧ ꯃꯔꯨ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄ ꯄꯥꯝꯕꯤꯁꯤꯡꯗꯤ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯏ꯫ ꯐꯧꯗꯤꯅ ꯂꯧꯕꯨꯛ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯀꯣꯛꯐꯥꯏ ꯆꯨꯖꯥ ꯑꯁꯤꯅ ꯐꯧꯗꯤꯗ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯑꯅꯤꯃꯛꯇ ꯌꯥꯎꯔꯛꯂꯕꯁꯨ ꯀꯣꯛꯐꯥꯏ ꯆꯨꯖꯥ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯏꯀꯟ ꯀꯟꯗꯅ ꯐꯧꯗꯤꯗ ꯍꯤꯗꯥꯛ ꯇꯣꯠꯇꯨꯅ ꯏꯀꯣꯝ ꯀꯣꯝꯅ ꯍꯥꯠꯄ ꯌꯥꯏ꯫ ꯂꯩꯅꯥ ꯑꯁꯤ ꯇꯥꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯇꯥꯒꯟꯕ ꯐꯧ ꯃꯈꯜꯁꯤꯡꯗꯤ ꯑꯉꯟ ꯐꯧ, ꯖꯌꯥ, IR36ꯅꯆꯤꯡꯕꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯀꯟꯅꯕ ꯄꯥꯝꯕꯩꯁꯤꯡ: ꯐꯧꯒꯤ ꯂꯩꯅꯥ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯇꯥꯡ ꯀꯥꯕꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯉꯥꯛꯊꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕ ꯂꯩꯅꯥꯅꯤ꯫ ꯐꯧꯗꯤꯗ ꯍꯤꯗꯥꯛ ꯇꯣꯠꯄ ꯈꯛꯇꯅ ꯂꯩꯅꯥ ꯑꯁꯤ ꯇꯥꯕꯒꯤ ꯆꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯀꯥꯔꯕꯦꯟꯗꯥꯏꯖꯤꯝ ꯅꯠꯇ꯭ꯔꯒ ꯊꯥꯏꯑꯣꯐꯦꯅꯥꯏꯛ ꯃꯦꯊꯤꯜ ꯒ꯭ꯔꯥꯝ 2 ꯃꯔꯨ ꯀꯣꯂꯤꯒ꯭ꯔꯥꯝ ꯈꯨꯗꯤꯡꯗ ꯇꯣꯠꯄ ꯌꯥꯏ꯫ ꯇꯣꯠꯄꯒꯤ ꯃꯑꯣꯡꯗꯤ ꯀꯥꯡꯈꯨꯟꯒꯤꯗꯃꯛ ꯀꯪꯅ ꯇꯣꯠꯄ ꯅꯠꯇ꯭ꯔꯒ ꯄꯥꯝꯐꯦꯜ ꯑꯃꯁꯨꯡ ꯂꯧꯍꯣꯟꯒꯤꯗꯃꯛ ꯇꯤꯡꯂꯨꯔꯕ ꯃꯇꯨꯡ ꯑꯣꯜꯂꯝꯗꯥꯏꯗ ꯇꯣꯠꯄ ꯌꯥꯏ꯫ ꯁꯤꯁꯇꯦꯃꯤꯛ ꯐꯪꯒꯤꯁꯥꯏꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯔꯝꯗꯤ ꯐꯧꯗꯤꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯂꯩꯔꯤꯕ ꯀꯣꯛꯐꯥꯏ ꯆꯨꯖꯥ ꯃꯈꯜꯁꯤꯡꯕꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯠꯄ ꯉꯝꯍꯜꯂꯤ꯫ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯕ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯇꯥꯡ ꯀꯥꯗꯨꯅ ꯋꯥꯡꯈꯠꯂꯛꯄ ꯄꯥꯝꯕꯤꯁꯤꯡꯗꯨꯕꯨ ꯐꯨꯛꯇꯣꯛꯇꯨꯅ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯂꯩꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯪꯅꯕ ꯄꯥꯝꯕꯤꯁꯤꯡꯗ ꯁꯟꯗꯣꯔꯛꯀꯗꯕꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫
ꯂꯩꯅꯥ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯍꯥꯏꯕꯁꯤ ꯊꯥꯔꯝꯗꯥꯏ ꯍꯤꯗꯥꯛ ꯇꯣꯠꯄ ꯑꯁꯤꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯐꯧꯗꯤꯒꯤꯗꯃꯛ ꯈꯥꯛꯄ ꯂꯧꯐꯝꯗꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ꯫ ꯆꯍꯤ ꯈꯔ ꯑꯁꯤꯗꯗꯤ ꯐꯧꯒꯤꯗꯃꯛ ꯀꯨꯞꯅ ꯈꯟꯊꯅꯔꯛꯄ ꯑꯃꯁꯨꯡ ꯆꯦꯠꯁꯤꯟꯅꯔꯛꯂꯕꯅꯤꯅ ꯑꯁꯦꯡꯕ ꯐꯧꯗꯤ ꯐꯪꯅꯕꯒꯤꯗꯃꯛ ꯔꯣꯒꯤꯡ ꯇꯧꯕ ꯆꯪꯏ꯫ ꯂꯩꯅꯥ ꯑꯁꯤꯒꯤꯗꯃꯛ ꯃꯇꯝ ꯆꯥꯔꯤꯉꯩ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯕꯤ ꯃꯤꯑꯣꯏꯕ ꯌꯥꯎꯅ ꯁꯥ ꯉꯥ ꯎꯆꯦꯛ ꯎꯌꯥ ꯇꯤꯜ ꯀꯥꯡ ꯍꯤꯡꯀꯨꯞꯁꯤꯡꯁꯤꯕꯨ ꯁꯦꯝꯒꯠꯂꯛꯂꯤꯕ ꯖꯤꯟ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯟꯅ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡꯒꯤ ꯈꯔ ꯂꯝꯗꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯍꯩꯅꯖꯕ ꯆꯥꯅꯖꯕ ꯃꯐꯝꯁꯤꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯃꯗ ꯍꯤꯡꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯗꯕ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯩꯔꯤꯕ ꯀꯪꯒꯥꯔꯨ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ, ꯃꯅꯤꯄꯨꯔꯒꯤ ꯁꯉꯥꯏ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗ ꯂꯩꯇꯦ, ꯀꯥꯁꯃꯤꯔꯒꯤ ꯑꯦꯄꯜ ꯍꯥꯏꯕꯗꯤ ꯁꯦꯝ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯄꯨꯡ ꯐꯥꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯈꯔꯗꯗꯤ ꯑꯇꯣꯞꯄ ꯂꯝꯗꯝ ꯈꯔꯗꯒꯤ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯆꯤꯡꯃꯥꯟ ꯄꯥꯠ ꯇꯨꯔꯦꯜ ꯌꯥꯝꯅ ꯈꯦꯠꯅꯅ ꯂꯩꯕ ꯌꯥꯏ꯫ ꯑꯗꯨꯒꯨꯝꯕ ꯈꯦꯠꯅꯕꯅ ꯊꯜꯂꯕ ꯃꯐꯝꯁꯤꯡꯗꯨꯗ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯒꯤ ꯃꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯌꯥꯎꯅ ꯈꯦꯠꯅꯔꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯐꯤꯚꯝ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯗꯝꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯃꯁꯤꯡ ꯍꯦꯟꯅ ꯐꯪꯂꯤꯕꯅꯤ꯫ ꯃꯁꯤꯕꯨꯅꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯈꯜ ꯌꯥꯝꯅ ꯐꯪꯏ ꯕꯥꯏꯑꯣꯗꯥꯏꯕꯔꯁ ꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩ, ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯌꯥꯝꯂꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀꯌా ꯑꯃ ꯃꯨꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯈ꯭ꯔꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯤꯒꯤ ꯇꯥꯡꯖꯐꯝ ꯑꯣꯏꯔꯤꯕ ꯂꯩꯐꯝꯒꯤ ꯆꯥꯗ 60ꯒꯤ ꯆꯥꯡ ꯌꯧꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯀꯣꯛꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯌꯥꯝꯅꯃꯛ ꯀꯤꯅꯤꯡꯉꯥꯏ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯑꯁꯤꯒꯨꯝꯕ ꯇꯥꯡꯖꯐꯝ ꯑꯣꯏꯔꯤꯕ ꯂꯩꯐꯝꯒꯤ ꯆꯥꯗ 60ꯒꯤ ꯆꯥꯡ ꯌꯧꯅ ꯃꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯗꯨ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁ ꯑꯣꯏ ꯍꯥꯏꯔꯒ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤ, ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯊꯝꯖꯅꯤꯡꯂꯤꯕꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯌꯥꯝꯂꯕ ꯕꯥꯏꯑꯣꯗꯥꯏꯕꯔꯁ ꯑꯣꯏꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗꯨꯕꯨ ꯉꯥꯛ-ꯁꯦꯟꯕ ꯉꯝꯅꯕ ꯍꯣꯠꯅꯍꯧꯗꯕ, ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯅꯕ ꯍꯣꯠꯅꯕꯗꯅ ꯍꯦꯟꯅ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯈꯤꯕꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯔꯝ ꯀꯌꯥ ꯑꯃꯗꯒꯤ ꯃꯁꯤ ꯉꯥꯛꯄ ꯉꯝꯍꯧꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯊꯣꯛꯍꯟꯕ ꯑꯌꯥꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯗ ꯃꯐꯝ 15 ꯈꯛꯇꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ ꯌꯥꯎꯅ ꯏꯟꯗꯣ-ꯕꯔꯃꯥꯒꯤ ꯑꯃꯗꯤ ꯍꯤꯃꯥꯂꯌꯥꯒꯤ ꯁꯔꯨꯛꯁꯤꯡꯗꯨꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯊꯧꯗꯥꯡ ꯂꯩ, ꯑꯃꯒ ꯃꯔꯤ ꯂꯩꯅꯩ, ꯑꯃꯅ ꯑꯃꯗ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯅ ꯇꯥꯡꯅꯩ, ꯃꯇꯦꯡ ꯄꯥꯡꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕꯁꯤꯡ ꯑꯁꯤꯒ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯃꯇꯦꯡ ꯑꯣꯏꯔꯤꯕ ꯑꯀꯣꯏꯕꯒꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅꯃꯛ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯈꯜ ꯀꯥꯏꯗꯅ ꯄꯨꯝꯅꯃꯛ ꯇꯨꯡ ꯀꯣꯏꯅ ꯑꯃꯅ ꯑꯃꯗ ꯑꯀꯥꯏꯕ ꯄꯤꯗꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯒꯤ ꯄꯥꯟꯗꯝꯗ ꯍꯩ-ꯁꯤꯡꯂꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯀꯠꯊꯣꯛꯄ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯆꯨꯝꯕ ꯈꯪꯕ, ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯎꯕ, ꯃꯗꯨꯕꯨ ꯊꯧꯑꯣꯏꯗꯕ ꯇꯧꯗꯅ ꯍꯛꯆꯤꯟꯅ ꯂꯧꯗꯨꯅ ꯄꯣꯔꯝ ꯌꯥꯊꯣꯛꯇꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯈꯠꯄ ꯅꯠꯇꯅ ꯀꯥꯟꯅꯔꯕ ꯀꯌꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯥꯡꯗꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏ꯫ ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ, ꯇꯨꯡꯒꯤ ಮಿರೋꯜꯅ ꯑꯩꯈꯣꯏꯕꯨ ꯆꯩꯍꯧꯒꯅꯤ꯫ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯂꯩꯐꯝ ꯇꯥꯡꯖꯐꯝ ꯂꯩꯇ꯭ꯔꯕ ꯁꯣꯏꯗꯅ ꯇꯥꯡꯖꯔꯝꯂꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯍꯤꯡꯕ ꯉꯝꯗꯗꯨꯅ ꯁꯤꯈꯤꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯄꯨꯝꯅꯃꯛꯄꯨ ꯂꯩꯉꯥꯛꯅ ꯊꯧꯁꯤꯜ ꯀꯌꯥ ꯁꯤꯟꯗꯨꯅ ꯂꯝꯗꯝꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯇꯥꯟꯅꯕ ꯇꯥꯏ꯫ ꯄꯨꯝꯅꯃꯛ ꯍꯥꯏꯕꯁꯤ ꯀꯅꯥ ꯌꯥꯎꯔꯤꯕꯅꯣ? ꯑꯈꯪ ꯑꯍꯩꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕꯁꯤꯡ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯗꯨꯅ ꯍꯣꯠꯅꯕ ꯆꯪꯏ꯫ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯗꯕꯁꯨ ꯌꯥꯗꯦ꯫ ꯎꯃꯪꯗꯒꯤ ꯁꯤꯖꯤꯟꯅꯅꯕ ꯎ ꯌꯥꯜꯂꯕꯁꯨ ꯃꯗꯨꯕꯨ ꯑꯃꯨꯛ ꯊꯥꯖꯤꯟꯕꯤꯕ, ꯄꯥꯛꯇꯛꯅꯅ ꯂꯥꯃꯩ ꯊꯥꯕ ꯇꯣꯛꯄ, ꯖꯨꯝ ꯂꯧꯎ ꯇꯣꯛꯇꯨꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯊꯤꯕ, ꯂꯣꯏꯅꯅ ꯄꯤꯕꯤꯕ,
ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯅꯤꯡꯊꯤꯅ ꯐꯥꯅꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯣꯠꯅꯕ ꯂꯧꯎ ꯁꯤꯡꯎꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯨꯁꯤꯡ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕꯤꯕ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯌꯣꯛꯈꯠꯄꯤꯕ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯀꯥꯏꯗꯅꯕ ꯐꯪꯂꯛꯄ ꯂꯧꯁꯤꯡ ꯀꯌꯥ ꯀꯥꯡꯂꯣꯟ ꯆꯨꯝꯕ ꯁꯤꯖꯤꯟꯅꯕꯤꯕ ꯑꯁꯤꯅꯆꯤꯡꯕ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯂꯧꯁꯤꯡ ꯇꯥꯃꯤꯟꯅꯅꯕ ꯂꯥꯏꯅ ꯈꯪꯖꯤꯟꯅꯕ ꯌꯥꯝꯅ ꯑꯆꯨꯝꯕ ꯈꯨꯗꯝ ꯈꯔ ꯄꯤꯖꯒꯦ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤꯗ ꯆꯥꯎꯊꯣꯛ ꯂꯩꯕ ꯐꯧꯅꯤ ꯍꯥꯏꯅ ꯊꯥꯅꯔꯤꯕꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯇꯝꯐꯥ ꯁꯅꯥ ꯑꯀꯨꯠ ꯐꯧ ꯏꯔꯩꯃꯥ RCM 10-10-12-13 ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯈꯜ 15 ꯄꯨꯊꯣꯛꯇꯨꯅ ꯊꯥꯅꯔꯝꯂꯤꯕ ꯑꯁꯤ ꯍꯥꯟꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯖꯔꯝꯂꯕ ꯃꯣꯏꯔꯥꯡ ꯐꯧ ꯐꯧꯔꯦꯟ ꯂꯪꯐꯧ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯔꯤꯕ ꯊꯥꯏꯅꯒꯤ ꯐꯧꯁꯤꯡꯒ ꯃꯈꯣꯏꯒ ꯈꯦꯠꯅꯕ ꯃꯄꯥꯟꯒꯤ ꯐꯧꯁꯤꯡꯒ ꯆꯥꯔꯧ ꯃꯔꯧꯅꯔꯒ ꯄꯣꯛꯂꯛꯄ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯟꯒꯠꯂꯛꯄ ꯁꯨꯔꯣꯜ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯁꯤ ꯄꯨꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯝꯂꯕ ꯐꯧꯁꯤꯡ ꯑꯁꯤꯗ ꯀꯥꯟꯅꯔꯕ ꯑꯇꯣꯞꯄ ꯃꯒꯨꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯀꯅꯥꯅ ꯇꯧꯒꯅꯤ ꯑꯇꯣꯞꯄ ꯈꯨꯗꯝ ꯑꯃꯁꯨ ꯌꯦꯡꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯚꯤꯇꯥꯃꯤꯟ A ꯋꯥꯠꯄꯒꯤ ꯃꯤꯠꯀꯤ ꯂꯩꯅꯥ ꯅꯥꯗꯨꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯅꯥ ꯀꯌꯥꯅ ꯃꯤꯠ ꯇꯥꯡꯕ ꯑꯃꯗꯤ ꯁꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯛꯂꯤ ꯃꯁꯤ ꯀꯣꯛꯅꯕ ꯕꯩꯒ꯭ꯌꯥꯅꯤꯛ ꯑꯃꯅ ꯍꯣꯠꯅꯗꯨꯅ ꯆꯨꯝꯅꯒꯤ ꯐꯧꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯚꯤꯇꯥꯃꯤꯟ A ꯁꯨꯡꯅꯕ ꯃꯆꯥꯛ ꯕꯤꯇꯥ ꯀꯦꯔꯣꯇꯤꯟ ꯍꯥꯏꯔꯤꯕ ꯃꯆꯥꯛ ꯑꯁꯤ ꯄꯨꯊꯣꯛꯄ ꯉꯝꯕ ꯖꯤꯟ ꯍꯥꯞꯆꯤꯟꯗꯨꯅ ꯒꯣꯜꯗꯟ ꯔꯥꯏꯁ ꯍꯥꯏꯕ ꯁꯅꯥ ꯃꯆꯨꯒꯤ ꯆꯦꯡ ꯄꯤꯕ ꯉꯝꯕ ꯐꯧ ꯄꯨꯊꯣꯛꯈꯤ ꯐꯧ ꯑꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯋꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯑꯃꯁꯨꯡ ꯗꯦꯐꯣꯗꯤꯜ ꯍꯥꯏꯔꯤꯕ ꯂꯩ ꯑꯅꯤ ꯑꯁꯤꯗꯒꯤ ꯖꯤꯟ ꯂꯧꯊꯣꯛꯂꯒ ꯐꯧꯗ ꯖꯦꯅꯦꯇꯤꯛ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯧꯗꯨꯅ ꯍꯥꯞꯆꯤꯜꯂꯒ ꯒꯣꯜꯗꯟ ꯔꯥꯏꯁ ꯍꯥꯏꯔꯤꯕ ꯐꯧ ꯃꯈꯜ ꯑꯁꯤ ꯄꯨꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯑꯃꯗꯤ ꯗꯦꯐꯣꯗꯤꯜ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯐꯧ ꯃꯈꯜ ꯑꯁꯤꯅ ꯆꯥꯛꯅ ꯃꯔꯨ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯑꯦꯁꯤꯌꯥꯒꯤ ꯂꯥꯏꯔꯕ ꯂꯝꯗꯝꯗ ꯍꯤꯡꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯚꯤꯇꯥꯃꯤꯟ A ꯐꯪꯅꯕ ꯄꯨꯊꯣꯛꯈꯤꯕꯅꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯏꯀꯪꯒꯨꯝꯕ ꯑꯃ ꯐꯧ ꯊꯥꯒꯗꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯐꯧ ꯊꯥꯕ ꯉꯝꯈꯤꯗꯦ ꯃꯇꯝꯗꯨꯗ ꯐꯧ ꯊꯥꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯀꯔꯤ ꯐꯧ ꯊꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅꯈꯤ ꯃꯇꯝꯗꯨꯗ ꯊꯦꯡꯂꯕꯁꯨ ꯊꯥꯕ ꯌꯥꯕ ꯐꯧ ꯃꯈꯜꯁꯤꯡ ꯈꯨꯠꯇ ꯂꯩꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯋꯥꯔꯝꯒꯅꯤ ꯊꯥꯕ ꯌꯥꯕ ꯐꯧ ꯃꯈꯜꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ RC ꯃꯅꯤ ꯐꯧ 16 ꯃꯉꯥꯜ ꯄꯥꯔꯤ ꯍꯥꯏꯔꯤꯕ ꯐꯧ ꯃꯈꯜꯁꯤꯡ ꯑꯁꯤ ꯈꯔ ꯃꯃꯥꯡ ꯆꯍꯤꯗ ꯊꯥꯔꯝꯗꯨꯅ ꯐꯧꯗꯤ ꯈꯨꯠꯇ ꯂꯩꯔꯝꯂꯕꯗꯤ ꯋꯥꯔꯝꯂꯣꯏ ꯑꯁꯨꯝꯅ ꯐꯧꯗ ꯅꯠꯇꯅ ꯑꯇꯩ ꯀꯥꯟꯅꯔꯕ ꯄꯥꯝꯕꯤꯁꯤꯡ ꯈꯔ ꯑꯣꯏꯔꯕꯁꯨ ꯌꯨꯝꯊꯣꯡ ꯑꯁꯨꯛ ꯌꯥꯝꯕꯁꯤꯅ ꯊꯥꯅꯔꯕꯗꯤ ꯃꯥꯡꯈ꯭ꯔꯕ ꯀꯌꯥꯁꯨ ꯀꯜꯂꯝꯕ ꯌꯥꯏ ꯃꯊꯛꯇ ꯊꯝꯖꯔꯤꯕ ꯈꯨꯗꯝ ꯈꯔ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯥꯟꯅꯔꯕ ꯃꯆꯥꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯃꯥꯡꯍꯟꯗꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯅꯠꯇꯕ ꯈꯨꯗꯝ ꯀꯌꯥ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯦꯡꯂꯤ ꯄꯥꯜꯂꯤ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛꯁꯦꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅꯕ ꯃꯁꯤ ꯀꯥꯏꯕꯅ ꯑꯣꯏꯔꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯃꯑꯣꯡꯗ ꯍꯣꯡꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯒꯤ ꯀꯟꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯖꯅꯤꯡꯏ ꯃꯁꯤꯒꯤꯗꯃꯛ ꯂꯩꯔꯝꯂꯤꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯇꯥꯡꯖꯐꯝꯁꯤꯡ ꯉꯥꯛꯁꯦꯟꯗꯨꯅ ꯅꯤꯡꯊꯤꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯤꯕ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯑꯅꯧꯕ ꯃꯐꯝ ꯁꯦꯝꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯑꯇꯥꯡꯕ ꯁꯥ ꯉꯥ ꯄꯥꯝꯕꯤ ꯀꯌꯥꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯗꯨꯅ ꯌꯣꯛꯈꯠꯄꯤꯕ ꯇꯉꯥꯏ ꯐꯗꯦ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯤ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝ
ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯆꯔꯛꯂꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯂꯣꯏꯁꯤꯟꯖꯅꯕꯒ ꯄꯨꯡꯖꯥ ꯌꯧꯁꯤꯟꯖꯔꯛꯂꯤ꯫ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡꯒ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣ ꯍꯣꯁ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫